90% of students don't know this, so they fail. Satra maritarana hairiba si khangdabana maram oiraga makoi fail oi. Topper hairiba singse polakba nate. Adubu makoina kariguma secret khara toba maramna makoi se oirakhibani. Ngasidi hairiba arutba singdo ai mayamda haidokjage. Hairiba arutba sing aduna adongi punsi ase hongtuhanba ngambani. Satra khudimangna khali aise topper nate ai yamna smart oidi haina satra khudimangna ai amma maximum numbers of students have think satra yamba singna khalle adubu makoi ki problem je makoi ki intelligent makoi ki singba makoi ki gyan adu nateba makoi ki lai problem to di makha da biriba sing asine first distraction adom ki phone na adom ki tungi future sing ase hurale hebase adom khangbiyo. Next, lack of discipline. Adumna horokpa matamda yamna thongna leina yamna puning changna tawradabani haiba khallaga horkiba adubu yamna tunamak adumna tuna lepliba decision adugumna adumse yamna tunamak puning hanthayeba aduga ahum subada fear of failure adumse ki heba aina machi tawshiluraga ai mai pakon bundragadi ai mai kiragadi haidana adomna khanbana maram oiraga adomse thabak amata pangtokpa ngamdeba aduna adomda fear of failure mai tigani habi kibasi lay mathangda procrastination haibati ai hayeng toge hajik toge sahale toge haima asum yethokibana maram oiraga adomna asa chawna likaduriba adom manglanse mathang nomo khaji adom taktebida khangudana mangki habase adom khangbide manga subada low confidence adom se isada thajabadagidi adomna atopana thajabana hele haibaki atradi kana gumma mi amana adomna nang torido oithokloi harapataragadhi o aise koridaba mali o hairaga adomna thajabagi motami ne halibu wa adude hena thajabana maram oiraga adom self confidence haibato no handari hai sing asina numit khudingi adombo hanjin makhada chingdai haibase adom kaubigano nangi brain nate nangi school nate adubu nangi tawriba hainabi aduna adom manghanbane haibase kaugano. You are not weak nang sunba nate ba adubu nang no walibase focus neba isada focus pigadabane ba ishagi punsigi lambi focus pigadabane ba adubu ma focus adom no what padagini adongi mindset shift tokba adongi mindset shift tok hongtu hanba mathok taeba topper oiba singa normal student singa ani ki marta khenari base mark to nateba adubu makoi ki mindset aduneba makoi na tawjeri ba mindset aduna normal student amasung topper ani ki marta yamna chawba differentiation ama lehni hebase akoi khudima ishingminase normal student amana khale I can I tobungamde masi yamna lui natraga yamna why it's too hard I am not smart I is smart oide adubu topper na kay hai I don't know it yet but I will learn topper na kay hage haibu ai madu khangde adui targasu ai madu tamgani ai ge asoiba sina I will lefan bagamoi mistake will not stop me mistake aduna I will lefan bagamoi I can improve today ai ngasi je ngarang diki hena fagarpun ungani haidana masada confusing tokpa wasak saba adu topper sing marti lay adu bo normal student marti hairi basing uba ngamde munna tabiyo adum se perfect oibe mathukta de adum na darkar oibadi sumate ya hokpu adu katani yahana ba khong thang adu katani mathukta riba adum ningsing bigedabadi winner fails more times than beginner even try winner oibasingna beginner amana hojingedagi hena hanjan fail oi habase adom khangbi gadawni topper amagi magi real habits adudi kari no hani yingminase let me tell you the truth aina adom achumba do haizageba topper sing asigi magi normal student amana tawdaba tongan by habits magi hainabi kharleiba adudi yan hamada they plan their days makoina tawgodoriba thabaksing ado ngasigi nomagi tawgodoriba thabaksing ado makoina planning toeba
makoina magi makokta khanba nate adubu mana magi planning khudimakto mana hairiba pen amasung paper aduda ithuklaba matungda hairiba planning sing do mana ningchi jana chathokeba makoina makoiki yamna ningchi jaba goal set tawi they set clear goals makoina makoiki ngasi nongmagi masi losindaba yade masi tawtubi yade haiba chaba exactly what they want to finish makoina chapchana loshinba pamado karino haibado makoina chapchana khangi they control their times makoina motivation ki mathau tade motivation ki makoina motivation ngaiba ki mathau tade matam laite makoina makoi ki matam chapchana khangi hojik natrabadi kaidong dasu oiroi haibase makoina khangi they protect their focus kana gumba mi amadagi natraga magi phone khongno kaiba mobile phone the ringtone natraga message natraga notification tone aduna makoi kina tawde khaliba makoi focus ado hahende makoina makoi ki tawge khaliba focus ado matam leba kibekta protect tawra thami they study smart makoina lairik pa batabu oirasu kari gumba thabak ama tawbatabu oirabasu makoina yam smart oina yamna king long na yam smart oina makoina thabak asi taweba makoina makoiki tawgiba thabak adugi apik pa short not isali mamang tawgiba question me ama hangi haidi pa so amu anamana hangkalagi yenge they stay consistent makoina ni mit kudingi kari gumba asoiba mati ahondana hanna tawgiba thabak ado hanjin tawduna adum chathaiya they ask question makoise akhangba sade aise hairabani kaina akhang ai sade adubu makoina tamnaba kidamak makoina hanjan madudaga ai kari tamba yari madudaga ai kari khangba yari madudaga ai kari hai hokpa yari haiba wahang yam asina makoina hanjan makoina tawriba adudagi tamnaba honai hairiba sing asina hairiba hainabi sing asina topper ase semlakpane ba not magic topper habase magic amagumna heta lakpa nati ai miyamda yamna channagadaba kudam khara ai haisage reliable oiba example khara haisage yam simple oiba ai ki class ta natraga adum ki class ta there is always one student in class amada adum leba student ama yarum gane abu yamna focus oina mana ojana nga kodu oigera kari gomba amatu oigera mahangna yamna focus oina makoina ngang pasing ado koina taram gane ba aduga atopasing aduna class manungda leiring matamda wari sanaba nokpa o natraga karigumba amata maya khigalaga makoina laithokar umganeba adubu hairiba matam aduda nasagi focus oina magi wakalon chaithokdebida leheliba mi aduna mana taliba mongonda taklaliba ozagi adugumba wahaising mana tawgi khaliba adugumba thabaksing aduda ma focus piraga leramganeba adu itargadi kanana topper oira kaduribano haibo hangasneba the answer is obvious answer de kuding ana khange madudi focus lairiba sadra aduna compulsory class amagi manungda topper oirakani haibase mayekna tarbo wafamni class amada ozana sadra amada da tongan lai takte makoina chap manaba para exam na hangani natraga makoina chap manaba chapter sing mari manga faru haidana sadra da hairamgani atoppa sing aduna para kaura toringe matam aduda hairiba focus lairiba nipa aduna hena mongona nixingani hena mongona khangba hengini habase obvious oiraba answer pakomni there is always one struggle ama matam leba kibikta akoigi ama lai base kobigano ba madu kanana decide togodoribana mado isada decide togsagodoribne I am changing myself today ai ngasi se ishana ishaso hongtokani hongandaba yadabani ai susudana hongadabani haidana isada decision logjagadabane ba hairiba asigumba wafam asina hairiba asigumba mark asina adomse haibadi signing oinanabagidama rise of oinabagidamata matam ama pi achaba kompa mama pi base adom kawbigano mase worry nate mase se these are real things happen every day hairiba singchen mit kudingi thokliba asengba thokdo aduneba adomna wakal ama khaljai adudi ai kaidon su give up toroi ai waraba matam su lari adum pagani isana isabu discipline pigani ai focus oigani kanana su aibu lepan mangamloi haidan adomna wakalda isana isabu oina khona jaiba adugumba khona jariba adugumba version do yauriba
ado kanadi yawbage hay taragadi it's inside you madu nasagi manungde yawre base kawbigano haiba mado nangi future neba aduna haiba aduna adomda disappoint kedona su to loy haiba se asomna khangbi hoy aduna practical eba tip haiba practical tip asina adomgi punsibu hongangedaba practical eba tip maka aina pisage haiba tip manga se adomna numit khudingi tawbiu 20-minute focus rule minute kun adongi phone si paidana without touching your phone adongi phone to paidana minute kun ari kana pabyo adom na tumdringi mamangda goal ahum adongi pamjaba goal ahum pandam ahum adom ishanbiyo hairibado adongi mind thambiyo loina na adom na ugadaba mafam amada cheda ishallaga thambiyo simple morning routine nganna hawatbiyo ising thakbiyo aduga adom na ngasai ishankibo goal adongi pamjaribo goal singado adom na pabiyo 45-15 technique minute nimpu manga lari pabiyo aduga minute trama break lobiyo make a no phone zone phone laitaba adugumba jaga ama sembiyo adom na lari paringi matamda kanaigomba amatana phone gi ringtone oigera notification tone oigera message ki tone oigera haiba aduna adom da distract tawdanaba no phone jaga ama haibadi no phone zone jaga ama sembira thambiyo asigumba apikpa ahomba asina adomda achouba adomna pamjariba achouba result ado ubirakani haibase kawbigano adomgi limitation adomgi thajabagi limitation sa destroy thugaibiyo adomna ishada haijaramba yai I am not smart I smart oide haina kalamba haijaramba yai but the truth is achumba tudi karino hai targadi adomgi mind do isana hojiko train to bidriba aduna adomna I am not smart haina khalibaneba nana khanbiramba yai I don't have time angwana matam laite haina adubu anana khambikadabadi adomgi matam ado adomgi mobile phone na matam ya ama mangalni haibase adom kawbigano adumna haiba yai I cannot focus I adumja focus to pibangamde haina khangba yai heba aduna achumba tudi karino hai targadi adom ki phone na adom the focus behind ribaneba your phone will not let you nangi phone na adom ki focus ado faraga thami adom na pamjari balari aduda adom gi punsi gi future gi lambi warakadaba adugum sing aduda adom ki phone na adom bu focus behind de habase kawbigano ang smart oite angonda matam laite angonda focus laite haibagi muhuta ishada asumna confess haidopyu madudi I can learn anything I kutima tamangangani I can improve I chokotpa ngamgani I can control my future I ki future se I ki tumse ishana control toba ngamgani haibase adomna khangbiyu adomna hayam oi adom se yam fast ni you are fast you can learn anything adom karigum ama ta tamangangani you can change your whole life in 1 year even in 1 month adomna adongi punsi se chahi ama natraga tha amagi manungda hongtokpu ngamgani habase adom kawbigano every day is a fresh chance numit khudingi adomda anouba piba khudongchaba abani hairib aduna adomna khangdaba mongda nomonomagi chakhalakpa kankhalakpa ngami habase kawbigano listen to this carefully hairib asida mayek sengam matana puningsang tabiyo if you want result others don't have kanagumba amana laitaba adugumba falsing ado adumna pambiraba you must do things other don't do atopana tawdaba thabaksing ado adumna tawbiba mathau tai kanagumba mina yamna pamjaba kalakba adugumba marksing ado adumgi exam result purakpa taragadi adomna focus tawbigadabadi atopana matam manghanba adugumba sing atuda adumgi focus tawbiradabani success haibase mai pakpa haibase laibakta lakta lakpanate it is a choice masi ni amagi apamani ni amane shamjabane ba a choice you make adumna shamjariba adumgi apamadani every single day it kodingi adumna shamjariba aduna nasidi adumgi apamado adumgi choice to sembiyo kari na semtu isa to become the topper of your own life isaki punsigi
mai pakpa mikup thongba haibado oiraknabagidamakta adomna isana isabu ngasi warep lawbiu.